Ngasisu mahausakumna mayamgidamakta nungairaba pungaw wari ama puduna lakjari. Wari asibu ibirakpa D.N. Kuman. Wari asigi mamingna Heloi amadi Wanglen. Thaina matam amada yamna sathiba Heloi taret leirami. Heloi taret ase aduki matik minungsi leiramde. Adubu atombi adudi phai haigadra phatte haigadra khanpham khangdaba Heloi ni. Atombi asigi lamchat asidi amaromda yamna phai aduga amaromdana yamna phatte. Atombi asinabu pamkraba madu phangdri phawba toktaba aduga mahaknabu tauge khankrabadi kutakta tauba ngami. Heloi taret asigi manungda khwaidagi mitrangi mahai henna hairiba asisu Heloi atombi asini. Heloi taret asina taibangmi gi hakchangda changlaga makhoina chaningba potsak khudingmak charami. Karigumba makhoina pamliba hairiba ase piba ngamdraba ngakpa ngamdrabadi miyoi ado khutakta hekta ngaw phaiduna chathanba amadi marol thokhandaba soinaihanba asigumba thawongsing asi tawgali. Asigumba thawong asida chingkhong chingyada chatpa achikpa mafamda chatpa kinabadagi khulgi wangma lankhidre khunja amata. Amaromda Wanglen kauba nupa amasu mitrangi ozada maming leiraba oza khoidumda mitrangi mahai makhal makhal tambagi leirami. Oza khoidum asisu mitrangdadi laiga pangkhak oiraba mitrangi oza amani. Khoidumsu mana ngamdaba amatta laite khudingmak mayoknaba loina ngamlami. Nongmagi numit amada Wanglen ising chapu achauba ani pairaga ching amagi lokchapta laklami. Matam maduda Wanglen mitrangda ka hena haiba adudi oidri adubu khara makhaidi ngamjaraklaba matamni. Wanglen ising chapu anido pairaga asum leptana laklami. Ngaihak laklaba matung ching ama thengnarami. Adubu ching adugi mafam akoibada ising leibagi mami taramde. Adubu thaktabadi yadaba oibana chapu anido puthoraktuna asumna hairami. Ising chapu nakoi animak khutak asida ucheki masa panbagum masa achauba amamam palo aduga ising leiba mafam amadagi chapu anisi thanna ising choklaga mafam asida thuna yangna lauko. Asumna hairaba matung ising chapu anido chauraba masa pankhirami. Adugi matung atiya thakta uchek paibagumna paiduna chatkirami. Matawadu ubada Wanglenna asumna machinda tapna sonjai. Aigi oza ase aduki matik haithoi singthoiba oza niko. Oza asibu aigi oza oina phangjabadi changna lairamlen yaubaga chap manari. Asi khanjaduna Wanglen matomtasu haraubagi nokphet taujai. Ngaihakki matung chapu anidusu Wanglengi manakta paitharaklami. Adugi matung chapuda paliba ucheki masasingdo lawthokkirami. Adu loirabada Wanglen chapu anido laiwa ama sonduna ozaga makhoi anina leiriba saksang aduda thakirami. Amaromda khoidumsu wagi sumjit ama paiduna makhoina leiriba akoibado sit sengduna haksang sagat hali. Tanja aduda nungshitki mamang thaduna paiduna lagliba ising chona yauraba chapu anido urami. Madu ubada khoidum momonokjai aduga machindasu asumna hairami. Oh, aigi ichagumba Wanglen asidi mitrangi lairon kharadi khangledana. Adubu mahaki mahai ase kayam yamna haibage haibado ai changyeng taurage. Wanglenna mitrang tawduna ising chapu ani pairaklibado chauraba uchek ani amuk olhanduna Wanglen amadi magi ozana leiriba mafam adugi ujau pambi amada tonghanduna leikhirami. Amaromda Wanglensu magi haijaba mitrangna haying haiba jiba macha asi onduna paiduna laklami. Wanglenna olaba haying asina makhoigi leifam adu yaurakpada magi oza adudi amot akai sit sengduna leibu urami. Wanglenna mitrang tawduna chaksangda thakiba ising chapu anido chaksangda leibra haiduna yenglui. Adubu chaksangdadi karisu leiramkhide. Wanglen wakhalama laklami. Oh, aina mitrang tawduna ising chapu ani nungsitki mamang thana thakibado chaksangdadi leiramdredana. Adunadi ozana soidana karigumba amadi olhalamani. Adu oirabadi ai akoibase paiduna
ꯆꯐꯨꯗꯒꯤ ꯀꯔꯤ ꯀꯔꯤ ꯑꯣꯟꯈꯤꯕ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯌꯦꯡꯊꯣꯛꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯋꯥꯡꯂꯦꯟꯅ ꯑꯣꯜꯂꯕ ꯍꯌꯤꯡ ꯑꯗꯣ ꯀꯣꯏꯄꯥꯏ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯑꯀꯣꯏꯕ ꯄꯨꯝꯕ ꯆꯦꯛꯁꯤꯟꯅ ꯌꯦꯡꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯔꯕ ꯃꯅꯥ ꯄꯨꯡꯅ ꯍꯧꯕ ꯎꯖꯥꯎ ꯄꯥꯝꯕꯤ ꯑꯃꯗ ꯎꯆꯦꯛ ꯑꯇꯩꯒ ꯃꯥꯟꯅꯗꯕ ꯎꯆꯦꯛ ꯑꯅꯤ ꯎꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯅꯤꯗꯣ ꯃꯥꯅ ꯃꯤꯇ꯭ꯔꯛ ꯇꯧꯗꯨꯅ ꯌꯦꯡꯂꯨꯕꯗ ꯆꯐꯨ ꯑꯅꯤꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯣ ꯈꯪꯂꯕꯗ ꯋꯥꯡꯂꯦꯟ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯐꯤꯚꯝꯗ ꯑꯣꯜꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ "ꯑꯣꯖꯥ, ꯅꯅꯥꯏ ꯑꯩꯍꯥꯛ ꯂꯥꯛꯆꯔꯦ꯫ ꯑꯣꯖꯥꯅ ꯁꯨꯝꯆꯤꯠ ꯄꯥꯏꯗꯨꯅ ꯑꯃꯣꯠꯄ ꯁꯦꯡꯂꯤꯕꯗꯣ ꯍꯧꯅꯗꯦ꯫ ꯅꯅꯥꯏ ꯂꯩꯔꯤꯉꯩꯗ ꯑꯣꯖꯥꯅ ꯑꯁꯤꯒꯨꯝꯕꯁꯦ ꯇꯧꯕꯤꯒꯅꯨ꯫ ꯅꯅꯥꯏꯅ ꯂꯪꯖꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯑꯣꯖꯥ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯖꯥꯗꯒꯤ ꯁꯨꯝꯆꯤꯠ ꯑꯗꯨ ꯂꯧꯗꯨꯅ ꯑꯃꯣꯠꯄ ꯀꯌꯥ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁꯤꯠ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯣꯖꯥꯗꯨꯅ ꯋꯥꯡꯂꯦꯟꯗ ꯏꯁꯤꯡ ꯄꯨꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯋꯥꯡꯂꯦꯟꯅ ꯑꯁꯨꯝꯅ ꯈꯨꯝꯖꯔꯛꯏ: "ꯑꯣꯖꯥ, ꯅꯅꯥꯏꯅꯗꯤ ꯏꯁꯤꯡ ꯆꯐꯨ ꯑꯅꯤ ꯉꯁꯥꯏꯅ ꯊꯥꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯅꯥꯏꯅ ꯄꯨꯖꯔꯨꯕ ꯏꯁꯤꯡ ꯆꯐꯨ ꯑꯅꯤꯗꯣ ꯆꯥꯎꯔꯕ ꯎꯆꯦꯛ ꯑꯅꯤ ꯑꯣꯟꯗꯨꯅ ꯎꯊꯛꯇꯕꯨ ꯇꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦꯗꯣ꯫ ꯑꯣꯖꯥꯅ ꯅꯅꯥꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯆꯥꯎꯔꯕ ꯎꯆꯦꯛ ꯑꯅꯤꯁꯦ ꯆꯐꯨ ꯑꯣꯜꯍꯟꯕꯒꯤ ꯃꯍꯩ ꯑꯗꯣ ꯇꯝꯕꯤꯌꯨꯗꯣ ꯑꯣꯖꯥ"꯫ ꯋꯥꯡꯂꯦꯟꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯑꯣꯖꯥ ꯑꯗꯨꯁꯨ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗꯨꯅ ꯑꯁꯨꯝꯅ ꯃꯍꯩ ꯑꯃ ꯇꯥꯛꯂꯝꯃꯤ: "ꯏꯆꯥꯒꯨꯝꯕ ꯋꯥꯡꯂꯦꯟ, ꯅꯍꯥꯛꯀꯤ ꯅꯍꯩꯁꯦ ꯀꯌꯥ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯒꯦ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯗꯨꯅ ꯏꯆꯥꯗ ꯆꯥꯡꯌꯦꯡ ꯑꯃ ꯌꯦꯡꯕꯅꯤ꯫ ꯐꯔꯦ, ꯉꯁꯤꯒꯤ ꯑꯣꯏꯅ ꯏꯆꯥꯗ ꯃꯍꯩ ꯑꯃꯠꯇ ꯇꯝꯗ꯭ꯔꯤ, ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯎꯆꯦꯛ ꯑꯅꯤꯁꯦ ꯆꯐꯨ ꯑꯣꯜꯍꯟꯕꯒꯤ ꯃꯍꯩ ꯑꯗꯣ ꯇꯥꯛꯂꯒꯦꯀꯣ"꯫ ꯑꯁꯤ ꯍꯥꯏꯅ ꯋꯥꯡꯂꯦꯟꯗ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯣꯖꯥꯅ ꯋꯥꯡꯂꯦꯟꯗ ꯃꯤꯇ꯭ꯔꯪꯒꯤ ꯃꯍꯩ ꯇꯝꯕꯤꯕ ꯍꯧꯔꯝꯃꯤ꯫ ꯋꯥꯡꯂꯦꯟꯁꯨ ꯑꯣꯖꯥꯅ ꯇꯥꯛꯄꯒ ꯍꯩꯒꯟꯕ ꯑꯣꯏꯕꯅ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯩ ꯑꯗꯨ ꯍꯩꯈꯤꯔꯝꯃꯤ꯫ ꯃꯍꯩ ꯑꯗꯨ ꯆꯥꯡꯌꯦꯡ ꯇꯧꯕ ꯑꯣꯏꯅ ꯎꯆꯦꯛ ꯑꯅꯤꯗꯣ ꯆꯐꯨ ꯑꯣꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯁꯥ ꯄꯥꯟꯕ ꯆꯐꯨ ꯑꯅꯤꯗꯣ ꯑꯣꯟꯊꯣꯔꯛꯇꯨꯅ ꯆꯥꯛꯁꯪꯗ ꯄꯥꯏꯈꯤꯗꯨꯅ ꯃꯁꯥ ꯄꯥꯟꯕ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯍꯩ ꯀꯌꯥ ꯇꯝꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯂꯥꯏꯒ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯂꯩꯋꯥ ꯆꯤꯊꯕ ꯂꯩꯇꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ 3ꯃꯨꯛ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯋꯥꯡꯂꯦꯟꯒꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯍꯥꯟꯅꯗꯒꯤ ꯆꯍꯤ ꯈꯔ ꯑꯃꯨꯛ ꯍꯥꯞꯀꯠꯂꯛꯂꯕꯅꯤꯅ ꯑꯍꯟꯈꯔ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯍꯩ ꯇꯝꯕ ꯂꯣꯏꯔꯗꯨꯅ ꯋꯥꯡꯂꯦꯟꯅ ꯃꯥꯒꯤ ꯑꯣꯖꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯑꯣꯖꯥ, ꯉꯁꯤꯗꯤ ꯅꯅꯥꯏ ꯋꯥꯐꯝ ꯑꯃꯠꯇꯕꯨ ꯍꯧꯗꯣꯛꯆꯒꯦꯗꯣ꯫ ꯋꯥꯐꯝ ꯑꯁꯦ ꯑꯣꯖꯥꯅꯁꯨ ꯌꯥꯕꯤꯌꯨꯗꯣ"꯫ "ꯏꯆꯥꯒꯨꯝꯕ ꯋꯥꯡꯂꯦꯟ, ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯁꯦ ꯅꯍꯥꯛꯀꯤꯅꯤ, ꯏꯆꯥꯒꯤꯗꯃꯛꯇꯅꯤ꯫ ꯅꯍꯥꯛꯅ ꯍꯥꯏꯕ ꯋꯥꯗꯕꯨ ꯏꯄꯥꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏ? ꯑꯗꯨꯕꯨ ꯌꯥꯔꯣꯏꯗꯕ ꯋꯥꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ, ꯏꯄꯥꯒꯤ ꯋꯥꯡꯂꯦꯟ"꯫ "ꯑꯣꯖꯥ, ꯅꯅꯥꯏꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯑꯇꯩ ꯑꯔꯨꯕ ꯋꯥꯐꯝ ꯅꯠꯆꯗꯦꯗꯣ꯫ ꯑꯣꯖꯥꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯌꯥꯗꯤ ꯑꯣꯏꯔꯛꯂꯦꯗꯣ꯫ ꯅꯅꯥꯏꯁꯨ ꯑꯣꯖꯥꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯛꯄꯅ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯗꯣ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠꯇꯒꯤꯗꯤ ꯃꯤ ꯇꯥꯕ ꯈꯨꯜ ꯑꯃꯗ ꯆꯠꯇꯨꯅ ꯂꯩꯔꯨꯔꯁꯤꯗꯣ"꯫ ꯋꯥꯡꯂꯦꯟꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯑꯣꯖꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯏꯄꯥꯒꯤ ꯋꯥꯡꯂꯦꯟ, ꯉꯥꯏꯈꯣ, ꯊꯥ ꯈꯔꯗꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯁꯤꯗꯣ꯫ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯇꯥꯛꯀꯗꯧꯕ ꯃꯤꯇ꯭ꯔꯪ ꯀꯌꯥ ꯋꯥꯠꯇꯨꯅ ꯂꯩꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯠꯁꯤꯀꯣ"꯫ "ꯐꯔꯦ, ꯉꯁꯤꯒꯤ ꯑꯣꯏꯅ ꯏꯄꯥꯅ ꯃꯤꯇ꯭ꯔꯪ ꯑꯔꯨꯕ ꯈꯔ ꯇꯝꯕꯤꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯇ꯭ꯔꯪ ꯑꯔꯨꯕ ꯈꯔ ꯇꯝꯕꯤꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯎꯃꯪ ꯑꯃꯗꯅꯤ, ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯃꯈꯣꯏ ꯈꯔ ꯁꯤꯡ ꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯂꯞꯅ ꯃꯈꯣꯏ 4ꯅꯤ꯫ ꯃꯈꯣꯏ 4ꯗꯨꯒꯤ ꯃꯅꯨꯡꯗ ꯅꯥꯄꯟꯈꯔ ꯀꯥꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯂꯥꯏ ꯇꯤꯟꯕꯨ ꯌꯥꯝꯅ ꯀꯤꯖꯕ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯤꯡꯅ ꯇꯣꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯥꯄꯜ ꯌꯥꯝꯅ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏ 3ꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯃꯌꯥꯝ, ꯁꯤꯡ ꯃꯌꯥꯝ ꯑꯁꯤ ꯈꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯅꯨꯃꯤꯠ ꯇꯥꯕꯅ ꯍꯥꯜꯂꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯤꯡꯈꯔ ꯑꯁꯦ ꯄꯨꯗꯨꯅ ꯍꯟꯅꯕ ꯇꯧꯔꯁꯤꯗꯣ"꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯨꯏ: "ꯏꯇꯥꯎ, ꯁꯤꯡ ꯑꯁꯦ ꯌꯥꯝꯗ꯭ꯔꯤ꯫ ꯁꯤꯡ ꯑꯁꯤ ꯌꯥꯝꯂꯕꯗꯤ ꯈꯔ ꯌꯣꯜꯂꯒ ꯌꯨꯝꯒꯤ ꯆꯦꯡ ꯍꯋꯥꯏ ꯑꯣꯏꯔꯕꯁꯨ ꯂꯩꯒꯦ ꯈꯟꯕꯅꯤ꯫ ꯍꯧꯖꯤꯛ ꯀꯥ ꯍꯦꯟꯅ ꯊꯦꯡꯕꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯤ, ꯀꯔꯤ ꯈꯟꯕꯤꯕꯒꯦ ꯏꯇꯥꯎ"꯫ ꯃꯗꯨꯗ ꯅꯥꯄꯟ ꯀꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯔꯛꯏ: "ꯍꯦꯔꯥ, ꯅꯈꯣꯏꯁꯨ ꯊꯕꯛꯇ ꯂꯥꯏꯆꯨꯕ ꯑꯣꯏꯅ ꯇꯧꯔꯗꯅ! ꯅꯣꯏꯅ ꯈꯜꯂꯤꯁꯤꯗꯤ ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯅꯣꯏ ꯂꯩꯒꯦꯗꯤ ꯂꯩꯍꯧꯔꯣ꯫
ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯠꯂꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯁꯤꯡ ꯑꯁꯦ ꯌꯣꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯅꯣꯏꯒꯨꯝꯅ ꯄꯤꯗꯠ ꯄꯥꯗꯠꯄ ꯅꯠꯇꯦ꯫ ꯅꯈꯣꯏ ꯑꯍꯨꯝ ꯂꯩꯍꯧꯔꯣ, ꯑꯩꯗꯤ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯈꯥꯏꯔꯝꯕ ꯁꯤꯡ ꯈꯔ ꯑꯗꯣ ꯀꯣꯛꯊꯣꯡ ꯁꯥꯗꯨꯅ ꯄꯨꯟꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯍꯦꯂꯣꯏ 7ꯀꯤ ꯃꯅꯨꯡꯗ ꯍꯦꯂꯣꯏ 2ꯗꯤ ꯎꯃꯪꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ 4ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃꯗ ꯆꯪꯗꯨꯅ ꯆꯥꯛꯊꯥꯛ ꯇꯥꯜꯂꯒꯦ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ 4 ꯁꯨꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯥꯄꯟ ꯀꯥꯕ ꯅꯨꯄꯥ ꯑꯗꯣ ꯅꯥꯏꯇꯣꯝ ꯆꯠꯈꯤꯕ ꯎꯕꯗ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ 2ꯗꯣ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏ 3ꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯍꯦꯛ ꯂꯥꯞꯊꯣꯛꯈꯤꯕꯒ ꯍꯦꯂꯣꯏ 2ꯗꯨꯁꯨ ꯑꯃꯨꯕ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯍꯦꯂꯣꯏ 2ꯗꯣ ꯍꯦꯛ ꯆꯪꯈꯤꯕꯒ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯔꯤꯕ ꯁꯤꯡꯕꯨꯜ ꯑꯗꯣ ꯊꯥꯗꯔꯝꯂꯒ ꯃꯈꯣꯡ ꯑꯗꯣ ꯊꯨꯅ ꯊꯥꯡꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯨꯜ ꯌꯧꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯤꯟ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯝꯍꯥꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯝꯍꯥꯡꯗꯨꯒꯤ ꯅꯥꯀꯟꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯂꯩꯄꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯇꯣꯝꯇ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯨꯝ ꯇꯥꯔꯨꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯇꯣꯝꯕ ꯅꯨꯄꯥ 2ꯗꯨꯒ ꯃꯈꯣꯏ 3ꯁꯨ ꯁꯤꯡ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯈꯣꯏ 3ꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯅꯥꯄꯟ ꯌꯥꯝꯅ ꯀꯥꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯄꯨꯔꯣꯏꯕꯅ ꯂꯥꯛꯇꯕ ꯑꯗꯨꯗ ꯃꯥꯒ ꯄꯨꯟꯈꯤꯕ ꯃꯈꯣꯏ 3ꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ 3ꯅꯁꯨ ꯑꯃꯠꯇ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯗꯨꯅ ꯃꯄꯥ ꯃꯃꯥꯗ ꯄꯥꯎ ꯑꯗꯣ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯃꯃꯥꯅ ꯉꯥꯏꯍꯥꯛꯇꯪꯒ ꯉꯥꯏꯈꯤꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯇꯣꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯀꯤ ꯅꯨꯄꯥꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯥꯡꯖꯧꯅꯅ ꯌꯨꯝꯗ ꯆꯠꯈ꯭ꯔꯕꯅꯤ꯫ ꯄꯨꯟꯅ ꯍꯟꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯨ ꯇꯥꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯃꯥꯅ ꯅꯤꯡꯈꯤꯕꯗꯣ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯇꯣꯛꯇꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯏꯇꯥꯎꯅꯤ꯫ ꯑꯗꯣ ꯑꯁꯨꯝꯅ ꯇꯧꯔꯣ, ꯃꯍꯥꯛꯇꯣ ꯍꯦꯂꯣꯏꯅꯒ ꯁꯣꯏꯗꯅ ꯆꯦꯜꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒ ꯇꯥꯟꯅꯍꯧꯕꯅ ꯐꯒꯅꯤ." ꯇꯣꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯅꯨꯄꯤꯗꯨꯅꯁꯨ ꯌꯥꯅꯤꯡꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅꯁꯨ ꯈꯪꯖꯩ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯁꯦ ꯃꯤꯅ ꯍꯥꯏꯕ ꯇꯥꯒꯟꯗꯦ, ꯃꯥꯅ ꯇꯧꯕꯈꯛ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯅꯥꯄꯜꯁꯨ ꯑꯗꯨꯝ ꯇꯧꯕ ꯃꯤꯁꯛꯅꯤ ꯈꯪꯏ꯫ ꯈꯨꯗꯛꯇ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯕꯒꯤ ꯄꯥꯎ ꯑꯗꯣ ꯇꯝꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯁꯦ ꯂꯩꯄꯨꯡ ꯑꯃꯗ ꯐꯠꯇꯕ ꯇꯤꯟ ꯀꯥꯡ ꯆꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯣꯏꯕꯨꯡ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯈꯣꯡ ꯈꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯣꯏ 2ꯗꯨꯁꯨ ꯃꯣꯏꯕꯨꯡ ꯃꯈꯣꯜꯗ ꯃꯅꯥ ꯑꯗꯣ ꯄꯣꯛꯈꯥꯏꯒꯗꯧꯕꯒꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯗꯨꯁꯨ ꯃꯍꯩ ꯍꯩꯕ ꯑꯣꯏꯕꯅ ꯃꯣꯏꯕꯨꯡ ꯑꯗꯨꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯣ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯐꯨꯟꯖꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯗꯨꯗꯤ ꯍꯦꯂꯣꯏ ꯑꯁꯦ ꯃꯍꯩ ꯌꯥꯝꯅ ꯍꯩꯕ ꯁꯥꯊꯤꯕ ꯍꯦꯂꯣꯏꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯏꯕꯨꯡ ꯑꯗꯣ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯇꯤꯟ ꯀꯥꯡ ꯐꯥꯗꯨꯅ ꯆꯥꯔꯤꯕ ꯑꯃꯗꯤ ꯁꯟꯊꯤ ꯑꯄꯦꯠꯄ ꯑꯗꯨꯁꯨ ꯂꯦꯛꯇꯨꯅ ꯆꯥꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯝꯃ, ꯅꯈꯣꯏꯕꯨ ꯑꯗꯨꯝꯅ ꯇꯧꯍꯩꯗꯦꯅꯦ꯫ ꯅꯈꯣꯏꯅ ꯆꯥꯅꯤꯡꯕ ꯆꯥꯛꯊꯥꯛꯇꯣ ꯍꯥꯏꯔꯒ ꯂꯦꯝꯅ ꯆꯥꯕ ꯌꯥꯗ꯭ꯔꯣ? ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝꯁꯤꯕꯨ ꯅꯨꯄꯥ ꯑꯁꯤꯗ ꯄꯤꯖꯔꯤꯕꯁꯤꯕꯨ ꯅꯈꯣꯏꯕꯨ ꯅꯕꯨꯛ ꯊꯟꯕ꯭ꯔꯣ?" ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯣꯏ 2ꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯩꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯈꯨꯔꯥꯃꯥꯏꯕ, ꯅꯍꯥꯛꯇꯤ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅꯕꯨ ꯇꯥꯈ꯭ꯔꯦꯗ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯑꯗꯣ ꯈꯨꯗꯛ ꯑꯁꯤꯗ ꯄꯤꯕꯤꯕ ꯉꯝꯒꯗ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯄꯤꯕꯤꯔꯕꯗꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯥꯗꯒꯤ ꯊꯣꯛꯆꯈꯤꯒꯦꯗꯣ ꯈꯨꯔꯥ." "ꯑꯣ, ꯑꯩꯗꯤ ꯑꯃꯈꯛꯇꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏ 2 ꯁꯨꯔꯝꯂꯦꯗꯅ꯫ ꯉꯥꯏꯈꯣꯀꯣ, ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯑꯃꯨꯛꯇ ꯍꯪꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯑꯁꯤꯒꯤ ꯃꯁꯥꯗ ꯇꯣꯡꯂꯤꯕꯁꯦ ꯍꯦꯂꯣꯏ 2ꯅꯤ꯫ ꯃꯈꯣꯏ 2ꯒꯤ ꯑꯄꯥꯝꯕ ꯆꯤꯟꯖꯥꯛ ꯑꯗꯨꯕꯨ ꯄꯤꯔꯕꯗꯤ ꯊꯣꯛꯈ꯭ꯔꯒꯦ ꯍꯜꯂꯒꯦ ꯍꯥꯏꯔꯦ꯫ ꯍꯦꯂꯣꯏ 2 ꯁꯤꯒꯤ ꯆꯤꯟꯖꯥꯛ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ?
ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯄꯨꯔꯣꯏꯕ ꯑꯁꯦ ꯑꯔꯣꯏꯕ ꯑꯗꯨꯃꯛ ꯑꯣꯏꯈꯤꯕ ꯇꯥꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯍꯦꯂꯣꯏ ꯑꯅꯤꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕ ꯐꯪꯂꯅꯤ ꯈꯟꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯅꯨꯄꯥ ꯑꯗꯣ ꯃꯥꯡꯒꯣꯜꯗ ꯐꯛ ꯊꯥꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯥꯏꯕ ꯑꯗꯨꯅ ꯍꯦꯂꯣꯏ ꯑꯅꯤꯗꯨꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕ ꯆꯤꯟꯖꯥꯛ ꯑꯗꯣ ꯍꯥꯏꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯤꯟꯊꯕ ꯇꯧꯗꯅ ꯍꯦꯂꯣꯏ ꯑꯅꯤꯗꯨꯅ ꯑꯃꯥꯏꯕꯗꯨꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯈꯨꯔꯥꯃꯥꯏꯕ, ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯁꯤꯗꯤ ꯏꯔꯣꯏ ꯃꯄꯨꯝ ꯑꯃ ꯅꯞ ꯅꯞ ꯂꯥꯎꯅ ꯊꯣꯡꯂꯒ ꯄꯤꯖꯧ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯊꯣꯛꯆꯈ꯭ꯔꯒꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯕꯨ ꯐꯒꯅꯤ ꯍꯥꯏꯔꯕꯗꯤ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯄꯥꯅ ꯈꯨꯜ ꯑꯗꯨꯗꯒꯤ ꯏꯔꯣꯏ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯟꯖꯥ ꯅꯨꯄꯥ ꯈꯔ ꯁꯦꯜ ꯄꯤꯔꯒ ꯅꯦꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯝ ꯁꯥꯕ ꯑꯃꯗꯤ ꯊꯣꯡ ꯊꯥꯛꯄ ꯇꯧꯍꯜꯂꯝꯃꯤ꯫ ꯄꯨꯡ ꯑꯃꯅꯤ ꯂꯩꯔꯕ ꯃꯇꯨꯡ ꯏꯔꯣꯏ ꯑꯗꯣ ꯆꯐꯨ 30ꯃꯨꯛ ꯊꯣꯛꯅ ꯊꯣꯡꯂꯝꯃꯤ꯫ ꯂꯐꯨ ꯃꯅꯥ ꯃꯌꯥꯝ ꯑꯃ ꯃꯈꯥꯗ ꯊꯥꯔꯒ ꯍꯩꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯍꯦꯂꯣꯏ ꯑꯅꯤ ꯑꯗꯣ ꯃꯗꯨ ꯎꯕꯗ ꯆꯥꯅꯤꯡꯃꯟꯈꯤꯕꯅ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯥꯔꯤꯕ ꯑꯁꯤꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯎꯅ ꯍꯦꯂꯣꯏ ꯑꯅꯤꯗꯨꯅ ꯂꯧꯖꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯦ꯫ ꯑꯁꯨꯝꯅ ꯆꯐꯨ 10 ꯈꯔ ꯍꯦꯟꯅ ꯆꯥꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥꯗꯨꯒꯤ ꯃꯕꯨꯛ ꯑꯗꯣ ꯑꯀꯤꯕ ꯐꯪꯅ ꯄꯣꯈꯥꯏꯒꯗꯕꯒꯤ ꯃꯑꯣꯡꯗ ꯆꯥꯎꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯑꯅꯤꯗꯨꯅꯗꯤ ꯑꯣꯛꯇꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯆꯥꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯅꯤꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯕ ꯃꯥꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯁꯤꯟꯈꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯕꯅ ꯅꯨꯄꯥ ꯑꯗꯣ ꯋꯥꯈꯜ ꯂꯥꯛꯄ ꯃꯇꯝꯗ ꯂꯦꯡ ꯑꯣꯠꯄ ꯉꯝꯗꯅ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯣ ꯃꯕꯨꯛ ꯑꯗꯣ ꯅꯥꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯅꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯨꯄꯥ ꯑꯗꯣ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯂꯣꯏ ꯑꯅꯤꯗꯣ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯗꯁꯨ ꯆꯪꯗꯨꯅ ꯆꯥꯛꯊꯥꯛ ꯇꯥꯟꯕ ꯂꯦꯞꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯑꯃꯨꯛ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯋꯥꯡꯂꯦꯟꯁꯨ ꯃꯤꯇ꯭ꯔꯪꯗ ꯃꯥꯒꯤ ꯂꯝꯕꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯋꯥꯡꯂꯦꯟꯅ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯋꯥꯡꯂꯦꯟꯅ ꯃꯥꯒꯤ ꯑꯣꯖꯥꯗ ꯍꯥꯏꯔꯒ ꯂꯩꯕ ꯌꯥꯕ ꯃꯤ ꯌꯥꯝꯅ ꯇꯥꯕ ꯈꯨꯜ ꯑꯃ ꯃꯤꯇ꯭ꯔꯪꯒꯤ ꯎꯆꯦꯛ ꯑꯣꯟꯗꯨꯅ ꯑꯣꯖꯥꯗꯨꯒ ꯋꯥꯡꯂꯦꯟꯒ ꯑꯇꯤꯌꯥ ꯊꯛꯇ ꯄꯥꯏꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯄꯥꯏꯔꯕ ꯃꯇꯨꯡ ꯋꯥꯡꯂꯦꯟꯅ ꯅꯨꯄꯤ ꯈꯔ ꯎꯕ ꯉꯝꯂꯝꯃꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯋꯥꯡꯂꯦꯟꯗꯤ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯥꯒꯤ ꯑꯣꯖꯥꯗꯨꯁꯨ ꯋꯥꯡꯂꯦꯟꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡ ꯌꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯊꯦꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯃꯇꯥꯔꯣꯏꯁꯤꯡꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥ ꯃꯌꯥꯝ, ꯃꯇꯝꯁꯦ ꯊꯦꯡꯈꯤꯗꯧꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯌꯨꯝ ꯌꯨꯝꯗ ꯆꯪꯅꯔꯁꯤ꯫ ꯃꯇꯝꯁꯨ ꯐꯠꯇꯕꯅꯤꯅ ꯃꯄꯥꯟꯗ ꯑꯁꯨꯝ ꯂꯩꯕꯁꯦ ꯏꯄꯥ ꯏꯃꯥꯅ ꯅꯨꯡꯁꯥ ꯊꯤꯟꯅꯔꯅꯤ꯫ ꯀꯥꯏꯅꯔꯁꯤꯀꯣ? ꯍꯣꯏ ꯏꯇꯥ ꯊꯦꯝꯕꯤ, ꯀꯥꯏꯅꯔꯁꯤ꯫ ꯑꯗꯨ ꯅꯈꯣꯏꯒꯤ ꯅꯃꯥꯇꯣꯝꯕꯤꯗꯣ, ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯀꯔꯝꯕ ꯁꯥꯗꯒꯤ ꯑꯣꯜꯂꯛꯄꯅꯣ ꯈꯪꯗꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯃꯕꯨꯛ ꯐꯕꯤ, ꯏꯪ ꯇꯞꯄꯤ ꯏꯇꯥꯗ ꯁꯥ ꯁꯟ ꯂꯣꯏꯅꯕꯒꯨꯝ ꯊꯤꯅ ꯇꯧꯔꯤꯕꯁꯦ ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯒꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯍꯩ ꯑꯃ ꯑꯅꯤꯁꯦ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯅꯈꯤ꯫ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯍꯧꯔꯤꯕ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯏꯃꯨꯡ ꯍꯦꯛ ꯆꯪꯈꯤꯕꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯇꯣꯟꯅ ꯑꯁꯨꯝꯅ ꯃꯃꯥ ꯄꯟꯗꯨꯅ ꯊꯤꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ, ꯌꯨꯝ ꯍꯟꯕꯤꯔꯛꯂꯦꯗꯅ꯫ ꯉꯁꯥꯏꯗꯒꯤ ꯁꯥ ꯑꯉꯧꯕ ꯁꯥꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯅꯊꯤꯕꯣꯡ ꯂꯝꯂꯛꯄꯗꯒꯤ ꯍꯟꯖꯤꯜꯂꯛꯂꯕ ꯅꯠꯇ꯭ꯔꯣ? ꯅꯣꯏꯒꯨꯝꯕꯁꯦ ꯁꯦꯟꯅꯗꯨꯅ ꯂꯩꯕꯗ ꯑꯩꯁꯦ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯅꯣꯏꯁꯤꯗ ꯍꯦꯂꯣꯏꯗꯨꯅ ꯆꯦꯟꯈ꯭ꯔꯕꯗꯤ ꯐꯗꯧꯅꯤ꯫ ꯑꯁꯨꯛ ꯊꯦꯡꯂꯕ ꯐꯥꯎꯕ ꯀꯣꯏꯆꯠ ꯆꯠꯂꯨꯔꯤꯕꯅꯤ ꯅꯠꯇ꯭ꯔꯥ? ꯏꯁꯤꯡꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯆꯠꯂꯣ, ꯏꯁꯤꯡ ꯁꯣꯛꯎꯆꯣ꯫ ꯑꯗꯨ ꯍꯦꯛꯍꯜꯂꯛꯄꯒ ꯆꯥꯛ ꯊꯣꯡꯒꯗꯧꯕꯅꯤꯀꯣ꯫ ꯍꯥꯏꯔꯤꯕꯁꯦ ꯇꯧꯗ꯭ꯔꯕ ꯅꯪ ꯍꯥꯏꯁꯤꯅꯤ ꯏꯃꯨꯡꯗꯒ ꯆꯪꯍꯜꯂꯣꯏꯗꯕꯅꯤ꯫ ꯊꯦꯝꯕꯤꯁꯨ ꯆꯥꯛꯁꯪꯗꯒꯤ ꯏꯁꯤꯡ ꯄꯨꯜ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯋꯥꯡꯂꯦꯟꯅ ꯃꯥꯒꯤ ꯑꯣꯖꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯖꯥ, ꯅꯨꯄꯤ ꯑꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯅ ꯇꯧꯕꯤꯈ꯭ꯔꯦꯗ꯫ ꯃꯈꯣꯏꯒꯨꯝꯕ ꯅꯨꯄꯤ ꯈꯔꯁꯤꯅ ꯅꯨꯄꯤ ꯃꯌꯥꯝꯕꯨ ꯆꯦꯟꯊꯍꯜꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥꯇꯣꯟ ꯑꯁꯦ ꯄꯔꯥ ꯑꯃꯗꯤ ꯇꯝꯅꯤꯡꯏ꯫ ꯑꯗꯣ ꯑꯣꯖꯥ,
ꯏꯆꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯅꯥꯏ ꯉꯥꯏꯍꯥꯛꯇ ꯏꯟꯅꯔꯨꯒꯦ, ꯃꯐꯝ ꯑꯁꯦ ꯍꯦꯂꯣꯏꯁꯨ ꯇꯣꯏꯅ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯋꯥꯡꯂꯦꯟꯒꯤ ꯑꯣꯖꯥꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯄꯨꯝꯅꯃꯛ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯡꯂꯦꯟꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯣꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯕ ꯁꯒꯣꯜ ꯑꯉꯧꯕ ꯃꯆꯨ ꯑꯃ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯑꯣꯖꯥꯅ ꯑꯣꯟꯕ ꯁꯒꯣꯜ ꯑꯗꯨꯒ ꯋꯥꯡꯂꯦꯟꯒ ꯄꯨꯟꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯍꯨꯝ ꯏꯔꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯦꯝꯕꯤꯅꯗꯤ ꯈꯪꯖꯔꯝꯗꯦ, ꯑꯗꯨꯕꯨ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯑꯣꯖꯥꯗꯨꯅꯗꯤ ꯎꯔꯝꯃꯤ꯫ ꯊꯦꯝꯕꯤꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟ ꯌꯧꯗ꯭ꯔꯤꯉꯩ ꯋꯥꯡꯂꯦꯟꯅ ꯅꯨꯄꯤ ꯑꯗꯨꯗ "ꯏꯆꯟ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ" ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯦꯝꯕꯤꯁꯨ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯊꯦꯝꯕꯤꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯈꯪꯅꯤꯡꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯋꯥꯡꯂꯦꯟꯁꯨ ꯊꯦꯝꯕꯤꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯟ, ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯏꯁꯤꯡ ꯁꯣꯛꯀꯗꯧꯔꯤꯕ ꯑꯁꯦ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄꯁꯨ ꯌꯥꯏ, ꯃꯔꯝ ꯑꯗꯨꯅ ꯅꯕꯨꯡ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯀꯗꯥꯏ, ꯏꯁꯤꯡ ꯄꯨꯜ ꯑꯗꯣ ꯏꯕꯨꯡꯗ ꯄꯤꯔꯛꯎ"꯫ ꯊꯦꯝꯕꯤꯁꯨ ꯋꯥꯂꯥꯟ ꯑꯃꯠꯇ ꯉꯥꯡꯗꯅ ꯏꯁꯤꯡ ꯄꯨꯜ ꯑꯗꯣ ꯋꯥꯡꯂꯦꯟꯗ ꯄꯤꯔꯝꯃꯤ꯫ ꯋꯥꯡꯂꯦꯟꯁꯨ ꯆꯐꯨ ꯑꯗꯨ ꯂꯧꯗꯨꯅ ꯏꯁꯤꯡ ꯁꯣꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯏꯁꯤꯡ ꯂꯦꯡꯉꯛꯄ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯣ ꯀꯪꯐꯥꯟꯗ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯣꯏ ꯑꯍꯨꯝꯗꯨꯅ ꯋꯥꯡꯂꯦꯟꯕꯨ ꯎꯔꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯎꯕꯗ ꯁꯥꯎꯒꯦ ꯇꯧꯔꯝꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯣ ꯋꯥꯡꯂꯦꯟꯗ ꯉꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯋꯥꯡꯂꯦꯟꯕꯨ ꯃꯤꯁꯨꯝ ꯂꯥꯡ ꯊꯥꯛꯇꯨꯅ ꯃꯣꯏꯒꯤ ꯑꯣꯏꯒꯤ ꯂꯦꯞꯈ꯭ꯔꯦ꯫ ꯋꯥꯡꯂꯦꯟꯅ ꯏꯁꯤꯡ ꯑꯗꯣ ꯁꯣꯛꯄ ꯂꯣꯏꯕꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯟ, ꯏꯁꯤꯡ ꯄꯨꯜ ꯑꯁꯦ ꯅꯕꯨꯡꯅ ꯌꯨꯝ ꯐꯥꯎꯕ ꯄꯨꯖꯔꯛꯀꯦ꯫ ꯑꯗꯣ ꯏꯆꯟ, ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯗꯪ ꯅꯕꯨꯡꯒꯤ ꯂꯩꯐꯝ ꯄꯤꯕꯤꯌꯨꯗꯣ"꯫ ꯊꯦꯝꯕꯤꯁꯨ ꯁꯠ ꯈꯨꯝꯂꯛꯏ, "ꯏꯕꯨꯡ, ꯌꯥꯅꯤꯌꯦ, ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯕꯤꯌꯨ"꯫ ꯊꯦꯝꯕꯤꯁꯨ ꯃꯃꯥꯇꯣꯟꯕꯨ ꯉꯥꯏꯍꯥꯛ ꯀꯥꯎꯊꯣꯛꯂꯨꯔꯦ, ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯑꯃꯨꯛ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯡꯂꯦꯟꯁꯨ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯔꯝ ꯈꯪꯅ ꯈꯪꯅ ꯍꯪꯂꯤꯕꯅꯤ, "ꯏꯆꯟ, ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯌꯥꯔꯣꯏꯗꯧꯕꯒꯤ ꯃꯔꯝꯗꯣ ꯏꯕꯨꯡꯗꯁꯨ ꯈꯪꯍꯟꯕꯤꯌꯨ, ꯑꯗꯣ ꯌꯨꯝ ꯍꯜꯂꯁꯤ, ꯌꯨꯝ ꯌꯨꯝ ꯍꯟꯕꯒꯤ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯔꯁꯤ"꯫ ꯑꯁꯨꯝꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯁꯨ ꯇꯨꯃꯤꯠꯀꯥꯡ ꯑꯣꯟꯗꯨꯅ ꯎꯃꯪꯗ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯑꯁꯨꯝ ꯆꯠꯅ ꯆꯠꯅ ꯊꯦꯝꯕꯤꯅ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ, "ꯏꯕꯨꯡꯕꯨꯗꯤ ꯅꯆꯟꯅ ꯂꯩꯍꯟꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯇꯣꯟꯗꯣ ꯌꯥꯝꯅ ꯐꯠꯇꯦ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯕꯨ ꯊꯤꯅ ꯊꯤꯅ ꯆꯩꯕꯤ꯫ ꯏꯕꯨꯡꯅ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯏꯃꯥꯇꯣꯟꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯪꯖꯔꯛꯈꯤꯒꯦ"꯫ ꯋꯥꯡꯂꯦꯟꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕ ꯑꯣꯏꯕꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯟ, ꯑꯗꯨꯗꯤ ꯅꯕꯨꯡ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯅꯍꯥꯛꯀꯤ ꯏꯃꯥꯇꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯕꯤꯌꯨ, ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤꯒ ꯑꯩꯒ ꯅꯨꯃꯤꯠ ꯈꯔ ꯂꯩꯖꯒꯦ, ꯅꯣꯡꯃ ꯂꯩꯕꯒꯤ ꯃꯃꯜ ꯑꯣꯏꯅ ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯃꯃꯝ ꯄꯤꯖꯒꯦ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯏꯃꯥꯇꯣꯟꯅ ꯌꯥꯒꯅꯤ, ꯑꯗꯨꯒ ꯏꯆꯟꯒꯤ ꯑꯋꯥꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨꯁꯨ ꯅꯕꯨꯡꯅ ꯁꯣꯏꯗꯅ ꯀꯣꯛꯍꯟꯒꯅꯤ"꯫ ꯊꯦꯝꯕꯤꯅꯁꯨ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯊꯦꯝꯕꯤꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯦꯝꯕꯤꯅ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯃꯥꯇꯣꯟꯁꯨ ꯊꯦꯝꯕꯤꯕꯨ ꯆꯩꯒꯦ ꯈꯟꯅ ꯃꯥꯡꯒꯣꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯇꯣꯟꯅ ꯊꯦꯝꯕꯤꯗ ꯁꯛꯐꯝ ꯑꯗꯣ ꯈꯔ ꯍꯣꯡꯗꯣꯛꯂꯒ, "ꯅꯨꯄꯥ ꯑꯁꯤꯅ ꯀꯅꯥꯅꯣ"꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯤꯅ ꯋꯥꯐꯝ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯋꯥꯡꯂꯦꯟꯅ ꯊꯦꯝꯕꯤꯗ ꯍꯥꯏꯈꯤꯕ ꯄꯨꯝꯕꯁꯨ ꯊꯦꯝꯕꯤꯅ ꯃꯃꯥꯇꯣꯟꯗ ꯇꯝꯂꯝꯃꯤ꯫ ꯁꯅꯥ ꯈꯥꯎꯖꯥꯎ ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯃꯥꯇꯣꯟ ꯍꯔꯥꯎꯈꯤꯕꯅ ꯊꯦꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯆꯣ, ꯌꯦꯡꯒꯣꯟꯗꯒꯤ ꯌꯦꯟ ꯂꯥꯕ ꯑꯆꯧꯕ ꯑꯃꯅꯦ ꯍꯥꯠꯇꯨꯅ ꯅꯧꯄ꯭ꯋꯥꯒ ꯁꯦꯝꯃꯤꯟꯅꯔꯨꯔꯣ, ꯑꯗꯨꯒ ꯅꯕꯨꯡ ꯑꯁꯤꯅ ꯇꯨꯝꯅꯕ ꯃꯐꯝ ꯁꯦꯡꯗꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯍꯜꯂꯨꯀꯣ꯫ ꯀꯗꯥꯏ, ꯏꯁꯤꯡꯗꯣ ꯏꯃꯥ ꯄꯨꯁꯤꯜꯂꯒꯦ"꯫ ꯃꯈꯣꯏ ꯂꯣꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ, ꯑꯗꯨꯕు ꯋꯥꯡꯂꯦꯟꯒꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯁꯒꯣꯜ ꯑꯣꯏꯕꯅ ꯆꯪꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯦꯟ ꯊꯣꯡꯕꯒꯤ ꯃꯅꯝ ꯑꯗꯨꯗ ꯋꯥꯡꯂꯦꯟꯒꯤ ꯑꯣꯖꯥ ꯑꯗꯨꯁꯨ ꯃꯕꯨꯛ ꯂꯥꯝꯂꯗꯨꯅ ꯍꯧꯗꯣꯡ ꯄꯨꯛꯆꯥꯎ ꯑꯃ ꯑꯣꯟꯗꯨꯅ ꯏꯃꯨꯡꯗ ꯃꯤꯌꯥꯎ ꯃꯤꯌꯥꯎ ꯈꯣꯡꯗꯨꯅ ꯆꯪꯂꯛꯂꯤ꯫ ꯆꯪꯂꯛꯂꯤꯕ ꯍꯧꯗꯣꯡꯁꯦ ꯋꯥꯡꯂꯦꯟꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯦꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯟ, ꯅꯍꯥꯛ ꯏꯁꯤꯡ ꯊꯛꯅꯕ ꯈꯔ ꯄꯤꯕꯤꯌꯨꯗꯣ, ꯅꯕꯨꯡ ꯈꯅꯥꯎꯁꯦ ꯀꯪꯕꯅ ꯂꯣꯏꯔꯦ"꯫ ꯊꯦꯝꯕꯤꯅ ꯏꯁꯤꯡ ꯀꯜꯂꯤꯉꯩ ꯋꯥꯡꯂꯦꯟꯅ
ꯈꯨꯠꯂꯩꯇꯨꯅ ꯃꯤꯇ꯭ꯔꯪ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯑꯦꯟꯁꯥꯡ ꯈꯔ ꯈꯥꯏꯗꯣꯛꯇꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯔꯒ ꯍꯧꯗꯣꯡ ꯑꯣꯜꯂꯤꯕ ꯃꯥꯒꯤ ꯑꯣꯖꯥꯗ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯛꯁꯨ ꯊꯤꯔꯛꯂꯦ꯫ ꯃꯇꯝꯗꯨꯗ ꯆꯐꯨꯗ ꯌꯥꯎꯔꯤꯕ ꯆꯥꯛ ꯑꯗꯨꯁꯨ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯆꯥꯛ ꯄꯨꯈꯝ ꯑꯆꯧꯕ ꯑꯃ ꯃꯥꯒꯤ ꯑꯣꯖꯥꯗ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯣ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯋꯥꯡꯂꯦꯟꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯁꯅꯥꯒꯤ ꯈꯧꯖꯥꯎ ꯑꯃ ꯊꯣꯛꯍꯜꯂꯤ ꯑꯗꯨꯒ ꯊꯦꯝꯕꯤꯒꯤ ꯃꯃꯥꯇꯣꯟꯗ ꯄꯤꯔꯝꯃꯤ꯫ ꯃꯃꯥꯇꯣꯟ ꯑꯗꯨꯁꯨ ꯁꯅꯥꯁꯤꯡꯗꯨ ꯎꯕꯗ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯧꯔꯒ ꯀꯩꯊꯦꯜ ꯀꯥꯈꯤꯔꯝꯃꯤ꯫ ꯃꯃꯥꯇꯣꯟ ꯆꯠꯈ꯭ꯔꯕꯗ ꯋꯥꯡꯂꯦꯟꯅ ꯊꯦꯝꯕꯤꯗ ꯋꯥꯡꯂꯦꯟꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯝꯕ ꯇꯥꯛꯇꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯊꯦꯝꯕꯤꯁꯨ ꯋꯥꯡꯂꯦꯟꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ "ꯑꯗꯣ ꯏꯆꯟ, ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯦ ꯍꯦꯂꯣꯏꯒ ꯊꯣꯛꯄ꯭ꯔꯣ?" ꯊꯦꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯖꯩ ꯍꯦꯂꯣꯏ ꯄꯜꯂꯛꯄ ꯑꯗꯨꯗ꯫ ꯊꯦꯝꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯕꯨꯡ, ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯦ ꯃꯤ ꯌꯥꯝꯅ ꯂꯩꯕ ꯌꯨꯝ ꯌꯥꯝꯅ ꯇꯥꯕ ꯈꯨꯜ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯑꯃ ꯑꯅꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯌꯥꯝꯕ ꯍꯦꯂꯣꯏꯅ ꯆꯦꯟꯕꯗꯒꯤ ꯉꯥꯎꯈꯤꯕ ꯁꯤꯈꯤꯕ ꯑꯃꯗꯤ ꯊꯤꯕ ꯐꯪꯈꯤꯗꯕ ꯑꯁꯤꯗꯒꯤ ꯈꯨꯜ ꯑꯁꯦ ꯃꯤꯁꯨ ꯌꯥꯝꯅ ꯇꯥꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯥꯁꯨ ꯍꯦꯂꯣꯏ ꯑꯣꯛꯅꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯥꯕꯨꯡꯅ ꯏꯃꯥꯇꯣꯟꯁꯦ ꯄꯨꯔꯛꯄꯅꯤ꯫ ꯏꯃꯥꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯩꯒꯤꯅ ꯏꯄ꯭ꯋꯥ ꯐꯪꯖꯕ ꯀꯨꯏꯗ꯭ꯔꯤꯉꯩ ꯏꯄꯥꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯦꯝꯕꯤ ꯀꯞꯆꯔꯛꯏ꯫ "ꯏꯆꯟ, ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯅꯍꯥꯛꯀꯤ ꯏꯄꯥꯁꯨ ꯏꯕꯨꯡꯅ ꯐꯪꯅꯕ ꯊꯤꯒꯅꯤ꯫ ꯍꯦꯂꯣꯏꯅ ꯐꯥꯗꯨꯅ ꯊꯝꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯔꯣꯏꯕ ꯄꯨꯟꯁꯤ ꯑꯣꯏꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯅ ꯌꯦꯡꯂꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯡꯂꯦꯟ ꯃꯥꯒꯤ ꯂꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯣ ꯇꯧꯔꯒ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯋꯥꯡꯂꯦꯟꯅ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯗ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏꯕꯗꯒꯤ ꯆꯥꯛꯊꯥꯛ ꯇꯥꯜꯍꯟꯕꯤꯗꯅꯕ ꯍꯥꯏꯖꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯅꯤꯡꯊꯧꯅꯁꯨ ꯌꯥꯕꯤꯔꯛꯈꯤ꯫ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯒ ꯋꯥꯔꯤ ꯁꯥꯕ ꯑꯁꯦ ꯍꯦꯂꯣꯏ ꯇꯔꯦꯠꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯇꯔꯦꯠꯇꯨꯅ ꯋꯥꯡꯂꯦꯟꯗ ꯌꯥꯝꯅ ꯁꯥꯎꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯇ꯭ꯔꯤꯉꯩ ꯋꯥꯡꯂꯦꯟꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯤꯇ꯭ꯔꯪꯒꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯊꯥꯡ ꯇꯔꯦꯠ ꯋꯥꯡꯂꯦꯟ ꯇꯝꯅ ꯂꯪꯁꯤꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯡꯂꯦꯟ ꯃꯥꯁꯨ ꯃꯥꯒꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯈꯤꯕ ꯄꯣꯠ ꯑꯃꯕꯨ ꯑꯇꯣꯞꯄ ꯑꯣꯜꯍꯟꯕꯒꯤ ꯃꯍꯩ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯊꯥꯡ ꯇꯔꯦꯠ ꯑꯗꯨꯕꯨ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯎꯔꯣꯛ ꯍꯥꯏꯕ ꯎꯆꯦꯛ ꯑꯗꯣ ꯑꯣꯜꯍꯟꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯤꯡꯖꯪ ꯇꯔꯦꯠ ꯑꯃꯨꯛ ꯂꯪꯉꯛꯈꯤ꯫ ꯁꯤꯡꯖꯪ ꯇꯔꯦꯠ ꯑꯗꯨꯁꯨ ꯂꯥꯏꯒꯤ ꯁꯒꯣꯜ ꯃꯁꯥ ꯄꯥꯟꯕ ꯑꯗꯨ ꯑꯣꯜꯍꯟꯈꯤꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅꯁꯨ ꯎꯔꯤꯕꯅꯤ꯫ ꯋꯥꯡꯂꯦꯟꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯎꯕꯗ ꯄꯦꯟꯈ꯭ꯔꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯑꯁꯨꯝꯅ ꯍꯦꯂꯣꯏ ꯇꯔꯦꯠꯇ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯄꯥꯒꯤ ꯏꯃꯣꯝ ꯇꯔꯦꯠꯃꯛ, ꯏꯄꯥꯒꯤ ꯋꯥꯁꯦ ꯇꯥꯈꯣ꯫ ꯅꯈꯣꯏꯅ ꯍꯥꯠꯂꯒꯦ ꯈꯜꯂꯤꯕ ꯇꯝꯕ ꯅꯨꯄꯥ ꯑꯗꯣ ꯃꯥꯒꯤ ꯃꯔꯥꯜ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯍꯥꯛꯇꯤ ꯃꯤꯑꯣꯏꯂꯛꯇꯒꯤ ꯑꯇꯥꯡꯕꯅꯤ꯫ ꯑꯗꯨꯅ ꯈꯨꯗꯛꯇ ꯅꯨꯄꯥ ꯑꯗꯨꯗ ꯈꯨꯠ ꯊꯥꯕ ꯂꯦꯞꯇꯨꯅ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯣ ꯏꯃꯣꯝ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯉꯧ ꯆꯠꯅꯗꯨꯅ ꯊꯝꯂꯤꯕ ꯄꯨꯝꯕ ꯍꯥꯟꯅꯒꯨꯝꯅ ꯋꯥꯈꯜ ꯇꯥꯍꯜꯂꯕꯅꯤ ꯏꯄꯥꯅ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯏꯄꯥꯒꯤ ꯅꯥꯛꯇ ꯈꯨꯗꯛ ꯑꯁꯤꯗ ꯂꯥꯛꯎꯀꯣ"꯫ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯍꯦꯂꯣꯏ ꯇꯔꯦꯠꯅ ꯐꯥꯖꯤꯟꯈꯤꯕ ꯉꯧꯍꯟꯈꯤꯕ ꯄꯨꯝꯕ ꯈꯨꯗꯛꯇ ꯃꯌꯨꯝ ꯃꯌꯨꯝꯗ ꯃꯤꯇ꯭ꯔꯪꯒꯤ ꯃꯇꯦꯡꯅ ꯊꯤꯟꯕꯤꯔꯛꯈꯤ꯫ ꯊꯦꯝꯕꯤꯒꯤ ꯃꯄꯥꯁꯨ ꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯦꯂꯣꯏꯁꯤꯡꯗꯣ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯨꯏꯅ ꯀꯥꯏꯅꯔꯨꯔꯕ ꯊꯦꯝꯕꯤ ꯃꯄꯥ ꯃꯆꯥ ꯑꯃꯨꯛ ꯊꯦꯡꯅꯕꯗ ꯊꯦꯝꯕꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯄꯤꯔꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯃꯄꯥꯕꯨ ꯀꯣꯟꯗꯨꯅ "ꯄꯥꯕ" ꯍꯥꯏꯅ ꯀꯧꯔꯒ ꯀꯞꯆꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯋꯥꯡꯂꯦꯟꯅ ꯍꯣꯠꯅꯕꯗꯒꯤ ꯑꯣꯏꯔꯛꯂꯤꯕꯅꯤ ꯈꯜꯂꯨꯕꯗ ꯊꯦꯝꯕꯤ ꯋꯥꯡꯂꯦꯟꯗꯁꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯃꯥꯇꯣꯟꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝꯗ ꯃꯃꯥꯇꯣꯟꯁꯨ ꯃꯌꯨꯝ ꯌꯧꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯌꯨꯝꯗ ꯂꯩꯇꯕꯅ ꯃꯍꯥꯛꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯊꯦꯡꯂ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯜꯂꯛꯇꯅ ꯀꯩꯊꯦꯜꯗ ꯑꯔꯛ ꯑꯔꯥꯛꯇ ꯉꯥꯎꯔꯨꯕꯅꯤ꯫ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄ ꯐꯤꯔꯣꯜ ꯃꯃꯜ ꯑꯇꯥꯡ ꯑꯇꯥꯡꯕ ꯃꯌꯥꯝꯗꯣ ꯁꯤꯟ ꯁꯤꯟꯗꯨꯅ ꯁꯦꯠꯂꯒ ꯑꯁꯨꯝꯅ ꯊꯦꯝꯕꯤꯗ ꯀꯧꯔꯛꯏ, "ꯊꯦꯝꯕꯤ, ꯅꯪ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯎ꯫ ꯏꯃꯥꯒꯤ ꯐꯤꯖꯣꯜꯁꯦ ꯐꯖꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨ"꯫ ꯃꯃꯥꯇꯣꯟꯅ ꯊꯦꯝꯕꯤ ꯀꯧꯔꯤꯕꯗꯣ ꯊꯦꯝꯕꯤꯒꯤ ꯃꯄꯥꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯄꯥ ꯑꯗꯣ ꯈꯨꯗꯛꯇ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯑꯣꯛꯇꯕꯤ, ꯂꯝꯆꯠ ꯅꯥꯏꯗꯕꯤ, ꯅꯍꯥꯛꯅ ꯑꯁꯨꯛ ꯊꯦꯡꯂꯕ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯟꯒꯅꯤ ꯈꯪꯗꯕ ꯃꯈꯩ ꯀꯩꯊꯦꯜꯗ ꯑꯔꯛ ꯑꯔꯥꯛ ꯀꯌꯥꯗ ꯉꯥꯎꯔꯨꯔꯤ ꯅꯠꯇ꯭ꯔꯥ? ꯉꯁꯤꯗꯒꯤ ꯅꯪ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯕ ꯌꯥꯔꯣꯏ"꯫ ꯃꯄꯥꯅ ꯁꯥꯎꯔꯤꯕ ꯑꯁꯦ ꯊꯦꯝꯕꯤꯗ ꯑꯣꯠꯈꯤꯕ ꯃꯌꯥꯝꯗꯣ ꯊꯦꯝꯕꯤꯅ ꯃꯄꯥꯗ
ꯆꯤꯠꯊꯕ ꯂꯩꯇꯅ ꯇꯝꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯆꯩꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯕ ꯃꯇꯨꯡ ꯌꯨꯝꯗꯒꯤ ꯇꯥꯟꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯤꯁꯨ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯈꯥꯝꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯊꯦꯝꯕ ꯌꯥꯔꯝꯗꯦ꯫ ꯑꯔꯣꯏꯕꯗ ꯊꯦꯝꯕꯤꯅ ꯀꯞꯇꯨꯅ ꯃꯄꯥꯗ ꯈꯨꯔꯨꯝꯗꯨꯅ ꯃꯃꯥꯇꯣꯟꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ, ꯏꯃꯥꯇꯣꯟ ꯂꯩꯇ꯭ꯔꯕꯗꯤ ꯏꯃꯥꯒꯤ ꯑꯋꯥꯠꯄ ꯑꯁꯦ ꯀꯅꯥꯅ ꯃꯦꯟꯕꯤꯒꯅꯤ, ꯌꯨꯝꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯄꯥꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯇꯣꯟꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯗꯨꯅ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯖꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯃꯥꯇꯣꯟ ꯐꯠꯇꯕ ꯊꯕꯛ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯋꯥꯡꯂꯦꯟꯒꯤ ꯑꯣꯖꯥꯁꯨ ꯃꯁꯥꯒꯤ ꯁꯛꯇꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯊꯦꯝꯕꯤꯕꯨ ꯋꯥꯡꯂꯦꯟꯒꯤ ꯑꯣꯏꯍꯟꯕꯤꯔꯣ ꯍꯥꯏꯅ ꯋꯥꯡꯂꯦꯟꯒꯤ ꯃꯄꯥ ꯁꯛꯅ ꯊꯦꯝꯕꯤꯕꯨ ꯈꯨꯗꯣꯜ ꯑꯣꯏꯅ ꯅꯤꯖꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯕ ꯃꯇꯨꯡ ꯊꯦꯝꯕꯤꯒ ꯋꯥꯡꯂꯦꯟꯒ luhongꯂꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯦꯝꯕꯤꯒꯤ ꯃꯇꯥꯔꯣꯏ ꯃꯌꯥꯝꯅ ꯋꯥꯡꯂꯦꯟꯕꯨ ꯎꯔꯒ ꯑꯁꯨꯝꯅ ꯃꯇꯥꯔꯣꯏ ꯃꯈꯣꯏ ꯃꯁꯦꯟ ꯊꯥꯒꯠꯅꯔꯤ꯫ ꯏꯇꯥ ꯃꯌꯥꯝ, ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯊꯦꯝꯕꯤꯁꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯃꯇꯝ ꯂꯣꯏꯔꯦꯀꯣ꯫ ꯇꯥꯏꯕꯪ ꯃꯄꯨꯅ ꯏꯇꯥꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯉꯁꯤꯗꯤ ꯂꯥꯏꯒ ꯆꯥꯡꯗꯝꯅꯕꯗ ꯋꯥꯠꯇ꯭ꯔꯕ ꯏꯕꯨꯡ ꯋꯥꯡꯂꯦꯟꯕꯨ ꯏꯇꯥꯒꯤ ꯑꯣꯏꯅ ꯄꯤꯕꯤꯔꯦꯀꯣ꯫ ꯏꯕꯨꯡꯁꯤꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯕ ꯄꯨꯝꯕꯁꯨ ꯀꯣꯛꯄꯤꯔꯦ꯫ ꯑꯗꯨꯒ ꯍꯦꯂꯣꯏꯁꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯍꯟꯈꯤꯗ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯏꯕꯨꯡ ꯑꯁꯦ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯑꯁꯤꯅ ꯂꯩꯔꯩꯄꯥꯛꯀ ꯆꯞ ꯃꯥꯟꯅꯔꯦ ꯈꯨꯜ ꯑꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯔꯣꯏ ꯃꯌꯥꯝꯅ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯊꯦꯝꯕꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯡꯂꯦꯟꯒꯤ ꯑꯣꯖꯥꯁꯨ ꯊꯦꯝꯕꯤ ꯑꯃꯗꯤ ꯋꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯈꯨꯜꯁꯤꯡꯗꯁꯨ ꯍꯦꯂꯣꯏꯒꯤ ꯑꯀꯤꯕ ꯄꯨꯝꯕ ꯃꯥꯡꯈꯤꯗꯨꯅ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫